Jackka Bardurigi thokminarꯛꯏ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯦꯛꯁꯤꯗꯨꯗ ꯂꯤꯅ ꯖꯦꯛꯄꯨ ꯍꯥꯟꯅ ꯃꯥꯅ ꯂꯩꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗ ꯊꯤꯟꯕꯤꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯖꯦꯛ ꯆꯠꯍꯟꯈ꯭ꯔꯒ ꯂꯤꯗꯤ ꯃꯥꯒꯤ ꯃꯤꯁꯟ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕ ꯑꯇꯣꯞꯄ ꯇꯦꯛꯁꯤ ꯑꯃ ꯐꯥꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ Three days later, Jack hoigi Marcos team adu Malaysia gi military singa wargi politics tawraga makoi India da halami. 6 month gi politics adu matam khara tensilaga 3 months da loisinduna halakpani. Lee su Malaysia yobaga makhong adu surgery hana tawraga tha ama mukti pothaduna leurabani. Adugi matung masada fit oinaba hotnarubaga Jagokki likhun phangludabaga matam khradi changkibani. Jack India da halae haiduna wakhal adu nungai panghanglamde maramdi Jacobna ICU da gyan dadana leheuba aduda machanda kari haigani khalubada matha sarami. Asuk nungai taba marak asida mahapu government gi ayaba yaudana Abujaga mayoknarubagi dama suspend chatlammi. Mahak ningba kaiduna maramdam kanglipakta halami. Chawbidi machana kari mata haraktana amuk thorpa duda ngaklammi. Mahakti wari amata khangjaba nate. Chawbi ngakna imagi tomba. Jack mamabu ubada mapukning yam nungsijarammi mapira cheladuna Ima Ngaiko Ima may umnaba chiga mekiga puturakige. Chawbi imungdagi chiga mekiga puturakduna machabu may upirami. Lao ichabu ison thana uida nasaga ngamdabagi suti lawreiro. Suspend leiribanina karamba matamda amuk join tawgani khangdabanina Jack na sumna Ima, aikoi taru Malaysia da makoigi military gi wargi practice tawrubani. Adaise nomai maru ani panbadagi aso opananglure. Ima da pakatnina haitabani. Chawbi soilawi. Kari, ima gi atomba. Kari no ichana arisibo. Nama aingonda fawba nomai na palaga kari gi hairaktribano. Ichana koktang chipa fawba. Mama oibi ikoina khyamuk wai haibado. Nakoina khambidriba kaigino. Jack na mama bu konchinjai. Chawbidi machagi paudu tabada kapthurei. Ima, ailai kaisi tawdri. Tu yengo akjangse khara sonbasida matam khara potharunabagi shuti pirakpani. Chawbi mapida tethokjai. Lao imungda changlasi. Sana dauba wari yamna lay. Oima. Mama macha imungda changkhri. Chawbi na machagi dama khudakta chak thongbirami. Langphaida lairubana laphudaroda hiklaga irolaga pijarami. Jack na chakta sana. Ima, aikhoi don hoidi khamdori. Chawbi na Chakto hana mukta pukthana chako aduga ima wari libige. Jack chakto huklaga saidabida mamada ngakneng lai. Roger da shenkhaba. Chana sana wado ngangano amukta saiko kanano Roger haibo. Jack chakto sasa charami. Chawbisu machana saribadu manakta phangduna sambirami. Chabalurduna thokiba irang pumba masada tamjarami. Tammi haijabagi wani Ratan kanano Roshana kanano khangjabanate. Raspudi DJP orumbagi khangjabani. Jack matha sarami. Mahak lai haibasi tondadi khanganingdabani. Maramdi Jacoki ohariba matawaduda machanupi aduna soidana wakhal nungairi khanbagini. Adubu oiramliba condition asidadi amuksu makoigi mateng pangninglammi.
ꯍꯥꯟꯅꯗꯧꯅ ꯃꯁꯥꯗꯤ ꯌꯥꯝꯅ ꯐꯤꯠ ꯑꯣꯏꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯑꯃꯨꯛꯁꯨ ꯃꯊꯥ ꯁꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯔꯤꯟ ꯈꯥꯔꯕ, ꯊꯧꯅꯥ ꯂꯩꯔꯕ, ꯀꯣꯛ ꯋꯥꯡꯂꯕ ꯅꯦꯚꯤ ꯃꯥꯔꯀꯣꯁ ꯑꯣꯏꯔꯨꯕꯅ ꯄꯥꯡꯒꯟ ꯈꯔ ꯁꯣꯜꯂꯕꯁꯨ ꯆꯞ ꯆꯥꯅꯗꯤ ꯔꯇꯟꯒ ꯂꯥꯟꯊꯦꯡꯅꯔꯒꯦ ꯈꯜꯂꯝꯃꯤ. ꯃꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯋꯥꯈꯜꯗꯗꯤ ꯔꯇꯟꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯈꯜꯂꯝꯃꯤ. ꯖꯦꯛꯅ ꯐꯣꯔꯤꯃꯥ, ꯖꯔꯅꯤ ꯂꯥꯛꯄꯒꯤ ꯑꯩꯁꯨ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ. ꯉꯥꯏꯈꯣ, ꯅꯌꯥꯝꯕꯒꯤ ꯀꯥꯗ ꯑꯣꯏꯅ ꯄꯣꯊꯥꯎꯔꯣ. ꯅꯪꯒꯤ ꯀꯥꯗꯣ ꯏꯃꯥ ꯑꯝꯇ ꯁꯦꯡꯗꯣꯛꯈꯤꯒꯦ. ꯑꯁ ꯌꯥꯔꯦꯗ, ꯏꯃꯥ ꯋꯥꯅꯕꯅꯤ. ꯃꯁꯤꯗꯤ ꯏꯃꯥ ꯀꯩꯁꯨ ꯋꯥꯔꯣꯏ. ꯀꯥꯡꯒꯟꯒꯗꯣ ꯍꯧꯒꯠꯂꯒ ꯃꯣꯝꯄꯥꯛ ꯐꯤꯗꯛꯀꯗꯣ ꯑꯃ ꯁꯤꯟꯕꯤꯈꯤꯒꯦ. ꯍꯣꯏ. ꯖꯦꯛꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ. ꯃꯌꯥꯝꯕ ꯔꯨꯀꯤꯒꯤ ꯔꯨꯝꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ. ꯃꯇꯝ ꯈꯔ ꯎꯔꯨꯗ꯭ꯔꯕ, ꯄꯥꯎ ꯐꯥꯎꯅꯔꯨꯗ꯭ꯔꯕ ꯊꯥꯖꯕꯨ ꯅꯤꯡꯁꯤꯡꯖꯔꯛꯏ. ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯣꯟ ꯑꯗꯨ ꯑꯣꯟ ꯇꯧꯔꯗꯨꯅ ꯊꯥꯖꯗ ꯀꯣꯜ ꯇꯧꯖꯔꯛꯏ. ꯏꯊꯥ ꯊꯥꯖꯗꯅ ꯖꯦꯛꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯊꯥꯖ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯄꯥꯈꯠꯄꯣꯏ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯣꯏ. ꯍꯜꯂꯣ ꯗꯥꯖꯦ. ꯅꯨꯡꯁꯤꯕꯤ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯅꯍꯥꯟꯈꯩ ꯀꯩꯝꯇ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯌꯥꯗꯕꯩꯅꯦ. ꯇ꯭ꯔꯦꯅꯤꯡ ꯃꯐꯝꯗ ꯂꯩꯕꯅꯤꯅ ꯐꯣꯟ ꯄꯥꯏꯍꯟꯗꯦ, ꯑꯗꯨꯒꯤꯅꯦ. ꯑꯣ, ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯔꯕꯣ? ꯖꯦꯛ ꯍꯥꯏꯒꯦ ꯇꯧꯕꯒ ꯆꯞ ꯂꯦꯞꯄꯤ. ꯃꯍꯥꯛ ꯂꯥꯛꯑꯦ ꯍꯥꯏꯔꯕꯗꯤ ꯊꯥꯖꯅ ꯇꯣꯟꯗ ꯇꯝꯈ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯅꯤ ꯈꯜꯂꯗꯨꯅ ꯋꯥꯗ ꯍꯥꯏꯗꯣꯛꯂꯝꯗꯦ. ꯑꯣ, ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯁꯨꯇꯤ ꯐꯪꯗꯣꯏꯅꯣ? ꯈꯪꯗꯤꯌꯦ. ꯗꯥꯖꯦ. ꯍꯥꯎ. ꯑꯩ ꯀꯥꯎꯈꯤꯅꯤꯀꯣ? ꯑꯁꯤꯕꯨ ꯋꯥꯅꯤꯅ. ꯑꯗꯣ ꯏꯃꯥꯟꯅꯕꯤ ꯂꯩꯁꯥꯗꯤ ꯅꯣꯏꯗꯥꯒ ꯌꯥꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦ. ꯖꯦꯛꯅ ꯂꯛꯅꯔꯛꯏ. ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯈ꯭ꯔꯕꯣ? ꯈꯪꯗꯦ, ꯃꯤꯗꯤ ꯃꯔꯛ ꯃꯔꯛꯇꯒꯁꯨ ꯎꯅꯩꯗꯣ. ꯅꯪꯁꯦ ꯑꯩ ꯎꯅꯤꯡꯉꯩꯔꯣ? ꯎꯅꯤꯡꯗ꯭ꯔꯗꯤ ꯑꯃꯨꯛ ꯀꯧꯒꯦꯔꯣ? ꯑꯁ ꯋꯥꯊꯤꯗꯤ. ꯑꯗꯨꯏ ꯅꯠꯇꯦ, ꯁꯨꯝ ꯅꯨꯡꯁꯤꯕꯒꯤ ꯎꯅꯤꯡꯕꯅꯦ. ꯑꯁꯦꯡꯕꯩꯔꯣ? ꯍꯣꯏ, ꯑꯁꯦꯡꯕꯩꯅꯦ. ꯂꯥꯛꯎꯔꯣ? ꯉꯝꯅꯤꯗꯤ ꯂꯥꯛꯑꯣ. ꯂꯥꯛꯑꯒ ꯆꯦꯟꯕ ꯌꯥꯔꯕꯣ? ꯆꯣꯍꯦ, ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ. ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯅꯌꯨꯝꯗ ꯆꯪꯂꯛꯑꯗꯤ ꯋꯥꯟꯊꯗꯤꯅꯤ. ꯊꯥꯖꯒꯤ ꯃꯃꯥ ꯊꯕꯥꯅ ꯆꯩꯔꯛꯏ. ꯐꯣꯟꯗ ꯅꯪꯀꯣ ꯅꯪ. ꯅꯠꯇꯦ, ꯀꯅꯥꯒꯅꯣ ꯅꯪꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯗꯨꯕꯣ? ꯑꯁ ꯏꯃꯥ, ꯀꯩꯅꯣ? ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯐꯣꯟꯗ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯈꯟꯈ꯭ꯔꯅꯤ. ꯁꯥꯟꯕꯨ ꯁꯥꯟꯅꯗ꯭ꯔో? ꯍꯧꯖꯤꯛ ꯋꯥꯏꯗꯁꯨ ꯅꯌꯥꯒ ꯍꯤꯒꯠꯇꯅ ꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣ, ꯑꯗꯨꯅꯅꯦ ꯂꯩꯁꯥꯒ, ꯈꯪꯉꯕ? ꯉꯁꯥꯏ ꯑꯌꯨꯛꯇ ꯌꯥ ꯍꯤꯒꯠꯂꯤꯗꯨꯅ ꯇꯣꯟꯒ. ꯀꯩꯅꯣ ꯈꯪꯗꯦ. ꯊꯥꯖ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯏ. ꯖꯦꯛ ꯈꯔꯗꯤ ꯁꯥꯎꯅꯤꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯈꯜꯗꯣ ꯐꯥꯊꯖꯩ. ꯍꯜꯂꯣ ꯗꯥꯖꯦ. ꯇꯥꯏꯌꯦ. ꯑꯩꯈꯣꯏ ꯃꯥꯁꯦ ꯄꯪꯉꯥꯡꯗ ꯉꯥꯡꯕꯅꯤ. ꯑꯦꯕꯤꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯄꯥꯎꯔꯒ ꯅꯣꯛꯑꯁꯨ ꯆꯩꯔꯛꯀꯅꯤ. ꯅꯦꯠꯐ꯭ꯂꯤꯛꯁꯇ ꯁꯤꯅꯦꯃꯥ ꯌꯦꯡꯂꯒ ꯅꯣꯛꯎꯔꯁꯨ ꯆꯩꯔꯛꯀꯅꯤ. ꯊꯥꯖ. ꯇꯥꯏ ꯗꯥꯖꯦ. ꯅꯪ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯀꯩ ꯋꯥꯍꯪꯅꯣ? ꯑꯩꯅ ꯍꯪꯉꯤꯁꯦ ꯄꯥꯈꯨꯝ ꯄꯥꯝꯃꯤ. ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯒꯤꯗꯤ ꯐꯥꯔꯁ ꯂꯞꯅꯤ. ꯑꯣ, ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯅꯥꯗꯤ ꯈꯪꯅꯒꯦ? ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ. ꯑꯁ ꯀꯥꯏꯗꯩꯅꯣꯗ, ꯑꯁꯤꯕꯨ ꯋꯥꯅꯤꯅ. ꯐꯔꯦ. ꯀꯩꯒꯨꯝꯕ ꯈꯪꯅꯔꯝꯕ ꯇꯥꯔꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ? ꯀꯩꯅꯣ ꯗꯥꯖꯦ, ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯗꯕ꯭ꯔꯣ? ꯊꯥꯖꯩ. ꯊꯥꯖꯕꯗꯨꯅꯕꯨ ꯍꯥꯏꯔꯤꯕꯅꯤ. ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯍꯦꯛ ꯃꯥꯡꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯗꯤ ꯚꯦꯠ ꯑꯣꯏꯔꯛꯀꯅꯤ. ꯃꯗꯨꯃꯗꯤ ꯈꯪꯖꯤꯜꯂꯣ. ꯍꯣꯏ, ꯑꯩ ꯀꯅꯥꯝꯇꯒ ꯈꯪꯅꯒꯦꯅꯁꯨ ꯈꯜꯂꯨꯗꯦ. ꯑꯗꯨ ꯊꯥꯖ, ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯇꯣꯟꯗ ꯍꯥꯏꯒꯅꯨꯀꯣ? ꯀꯩꯒꯤꯅꯣ? ꯃꯔꯝ ꯂꯩꯕꯩꯅꯦ. ꯃꯔꯝꯗꯣ ꯀꯩꯒꯤꯅꯣ?
ꯑꯗꯨꯗꯁꯦ ꯍꯟꯗꯛ ꯇꯣꯟ ꯍꯣꯏꯗꯣ ꯗꯁꯥ ꯌꯥꯝ ꯇꯥꯔꯕꯅꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯤ ꯑꯣ ꯗꯥꯏꯔꯣꯛꯀꯤꯅ ꯍꯥꯏꯔꯛꯄ꯭ꯔꯣ ꯍꯥꯏꯔꯛꯏ ꯑꯗꯣ ꯀꯅꯥꯝꯇꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯒꯅꯨꯀꯣ ꯍꯣꯏ ꯍꯥꯏꯔꯛꯏ ꯄ꯭ꯔꯣꯃꯤꯁ ꯄ꯭ꯔꯣꯃꯤꯁ ꯑꯣꯀꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯐꯖꯅ ꯂꯩꯌꯨꯀꯣ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦ ꯍꯣꯏ ꯇꯥꯖꯦ ꯐꯣꯟꯗ ꯊꯝꯅꯈ꯭ꯔꯦ ꯖꯦꯛꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈ꯭ꯔꯦ ꯅꯨꯃꯤꯠ ꯇꯥꯗꯨꯅ ꯔꯣꯀꯤꯁꯨ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯏ ꯃꯥ ꯍꯜꯂꯛꯄꯗ ꯖꯦꯛ ꯂꯩꯔꯝꯕꯗꯨꯗ ꯉꯛꯄꯅ ꯂꯣꯏꯔꯦ ꯔꯣꯀꯤꯁꯨ ꯖꯦꯛꯅ ꯆꯠꯈꯤꯕ ꯑꯃꯗꯤ ꯇꯣꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯔꯣꯀꯤꯅ ꯃꯅꯥꯎꯕ ꯍꯧꯗꯣꯛꯂꯝꯃꯤ ꯖꯦꯛ ꯖꯦꯛ ꯖꯦꯛꯁꯨ ꯃꯤꯀꯞ ꯊꯣꯔꯛꯏ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ 3:30 ꯇꯥꯔꯦ ꯀꯩꯅꯣ ꯅꯪꯅ ꯐꯔꯛꯇ ꯂꯥꯛꯏꯁꯦ 3 months ꯈꯛꯇ ꯉꯥꯏꯔꯤ ꯅꯪꯕꯨ 6 monthsꯒꯤ ꯄ꯭ꯔꯣꯇꯤꯛꯁꯅꯦ ꯍꯥꯏꯔꯝꯗꯥꯏ ꯖꯦꯛ ꯍꯀꯥꯝ ꯋꯥꯋꯥ ꯆꯠꯂꯒ ꯕ꯭ꯔꯣ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯃꯇꯝꯁꯤꯕꯨꯗꯤ ꯂꯝ ꯑꯅꯤ ꯃꯥꯟꯅꯔꯒ ꯇꯦꯟꯁꯤꯟꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯖꯦꯀꯣꯕ ꯁꯣꯜꯂꯛꯑꯕꯣ ꯖꯦꯛꯇꯤ ꯖꯦꯀꯣꯕ ꯑꯃꯨꯛ ꯄꯜꯂꯛꯄꯗꯨꯗ ꯃꯊꯥꯏꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯔꯣꯀꯦ ꯖꯦꯀꯣꯕꯇꯨ ꯑꯕꯨꯖꯥꯒꯤ ꯒꯦꯡꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯕꯗꯒꯤ ꯕꯣꯝꯅ ꯃꯁꯥꯗ ꯃꯇꯠ ꯄꯥꯝꯕꯗꯒꯤ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯍꯧꯔꯤ ꯔꯣꯀꯤ ꯉꯛꯅ ꯑꯣ ꯃꯥꯏ ꯒॉड ꯑꯗꯨꯒ ꯅꯪꯗꯤ ꯀꯩꯒꯤ ꯍꯜꯂꯛꯏꯅꯣ ꯅꯈꯣꯏꯒꯤ ꯇꯤꯝ ꯂꯣꯏꯅ ꯂꯥꯛꯑꯕꯣ ꯂꯥꯛꯑꯦ ꯑꯩꯒ ꯖꯦꯀꯣꯕꯒ ꯈꯛꯇꯅꯤ ꯂꯥꯟ ꯁꯣꯛꯅꯔꯤꯕꯗꯣ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯗꯣꯟꯁꯤꯡꯅꯁꯨ ꯌꯥꯕꯤꯔꯛꯇꯦ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯇꯤꯝꯅꯁꯨ ꯌꯥꯕꯤꯔꯛꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯑꯣꯏꯕꯅ ꯌꯥꯝꯂꯕ ꯑꯕꯨꯖꯥꯒꯤ ꯄꯥꯔꯇꯤꯁꯤꯡꯗꯣ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯝꯃꯤ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯔꯒꯨꯝꯕꯅꯤ ꯀꯣꯟꯅꯊꯪꯗ ꯇꯥꯃꯣꯂꯤꯒ ꯑꯩꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨꯒ ꯂꯥꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯕꯗꯒꯤ ꯑꯩ ꯍꯤꯡꯂꯒ ꯂꯥꯛꯏꯕ ꯑꯁꯤꯅꯤ ꯑꯗꯨꯗꯤ ꯅꯪ ꯁꯣꯛꯂꯕꯅꯤꯅ ꯅꯪꯒꯤ ꯁꯦꯀ꯭ꯔꯦꯠ ꯃꯤꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅꯗꯤ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯕꯨ ꯁꯁꯄꯦꯟ ꯇꯧꯔꯛꯂꯤꯕꯁꯦ ꯋꯥꯐꯝꯁꯤ ꯏꯃꯥꯗꯗꯤ ꯍꯥꯏꯒꯅꯨ ꯅꯠꯇꯨ ꯀꯔꯤ ꯃꯥꯂꯦꯝ ꯂꯩꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯒ ꯁꯣꯏꯗꯅꯒ ꯇꯝꯂꯨꯅꯤꯀꯣ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯩ ꯊꯣꯛꯑꯦ ꯍꯥꯏꯕ ꯌꯥꯗꯦ ꯍꯣꯏ ꯊꯝꯂꯣꯏꯗ ꯅꯪ ꯁꯁꯄꯦꯟ ꯆꯠꯂꯦ ꯈꯪꯂꯗꯤ ꯏꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ ꯀꯩꯒꯤ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯤꯗꯨꯗꯤ ꯑꯁ ꯆꯥꯎꯕꯤ ꯆꯪꯂꯛꯏ ꯆꯥꯛ ꯆꯥꯔꯁꯤꯔꯣ ꯅꯣꯏ ꯑꯅꯤꯕꯣ ꯖꯦꯛꯅ ꯏꯃꯥ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯅꯣꯏ ꯑꯅꯤ ꯆꯥꯔꯣ ꯍꯣꯏ ꯑꯗꯨꯗꯤ ꯏꯆꯥꯒꯤ ꯊꯝꯕꯤꯔꯝꯃꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯔꯛꯀꯅꯤ ꯍꯣꯔꯦꯟꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯊꯥꯖꯗꯕ ꯀꯌꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯣꯡꯗꯝ ꯃꯃꯥꯅ ꯁꯤꯜꯂꯛꯄ ꯀꯨꯝꯍꯩꯕꯨ ꯀꯅꯥꯅ ꯊꯤꯡꯂꯨꯅꯤ ꯖꯦꯛꯀ ꯊꯥꯖꯒ ꯌꯥꯝ ꯇꯣꯏꯅꯗꯤ ꯄꯥꯎ ꯐꯥꯎꯅꯔꯝꯗꯦ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯈꯛꯇꯪ ꯐꯥꯎꯅꯔꯝꯃꯤ ꯖꯦꯛꯅꯁꯨ ꯃꯤꯔꯝꯗ ꯂꯩꯕ ꯁꯥꯔꯤꯕꯅꯤꯅ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯅꯤꯡꯉꯁꯨ ꯃꯍꯥꯛ ꯈꯪꯖꯔꯝꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯆꯟꯅꯨꯄꯤꯒꯤ ꯈꯜꯂꯒꯅꯤ ꯍꯞꯇꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯀꯣꯂꯦꯖꯀꯤ ꯄꯤꯛꯅꯤꯛ ꯑꯣꯏꯅ ꯃꯈꯣꯏ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯗ ꯆꯠꯅꯕ ꯁꯤꯜꯂꯝꯃꯤ ꯊꯥꯖꯅꯁꯨ ꯄꯤꯛꯅꯤꯛ ꯆꯠꯄꯒꯤ ꯋꯥꯐꯝꯗꯨ ꯖꯦꯛꯇ ꯍꯥꯏꯗꯣꯛꯆꯔꯝꯗꯦ ꯃꯔꯝꯗꯤ ꯖꯦꯛꯅ ꯃꯇꯝ ꯐꯠꯇꯦ ꯆꯠꯊꯣꯛꯀꯅꯨ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯈꯟꯖꯔꯨꯕꯒꯤꯅꯤ ꯖꯦꯛꯁꯨ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯨꯒ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯣꯏꯊꯣꯛꯂꯝꯃꯤ ꯃꯔꯨꯞꯁꯤꯡꯗꯨꯅ ꯀꯛꯆꯤꯡ ꯕꯖꯥꯔꯗꯒꯤ ꯁꯟꯁꯥ ꯂꯩꯔꯒ ꯆꯥꯅꯁꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯨ ꯄꯨꯔꯞ ꯂꯥꯛꯄ ꯅꯠꯇꯕꯅꯤꯅ ꯃꯈꯣꯡꯅ ꯑꯣꯏꯅ ꯋꯥꯀꯤꯡ ꯑꯣꯏꯅ ꯆꯠꯂꯝꯃꯤ ꯄꯨꯡꯁꯨ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯄꯤꯛꯅꯤꯛ ꯆꯠꯈꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯕꯁ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯈꯥꯝꯕꯤꯌꯨ ꯍꯥꯏꯃꯟꯕꯗꯒꯤ ꯕꯁꯇꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯈꯥꯝꯃꯝꯃꯤ ꯊꯥꯖꯒ ꯂꯩꯁꯥꯒ ꯄꯣꯠ ꯆꯩ ꯂꯩꯔꯤꯉꯩꯗ ꯂꯩꯁꯥꯅ ꯀꯩꯅꯣ
ꯑꯥꯗꯩꯁꯤ ꯗꯥꯔꯨꯀꯤ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯃꯥꯟꯅꯕꯩ ꯋꯥꯅꯤ ꯑꯩ ꯃꯤꯠꯅꯔꯥ? ꯊꯥꯖꯁꯨ ꯂꯩꯁꯥꯅ ꯍꯥꯏꯕꯗꯨꯗ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯔꯨꯞꯁꯤꯡꯒ ꯆꯨꯔꯨꯞ ꯑꯃꯃꯝ ꯆꯤꯡꯂꯗꯨꯅ ꯁꯟ ꯀꯛꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖ ꯁ꯭ꯋꯥꯏ ꯂꯧꯔꯛꯏ, ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯂꯩꯁꯥꯅꯗꯤ ꯖꯦꯛ ꯃꯁꯛ ꯈꯪꯗꯦ꯫ ꯖꯦꯛꯀ ꯔꯣꯀꯤꯒ ꯅꯨꯡꯇꯤꯒꯤ ꯎꯕ ꯃꯤꯅꯗꯤ ꯃꯁꯛ ꯈꯪꯂꯕꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯎꯕ ꯃꯤꯅꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯟꯅꯔꯤꯕꯅꯤ꯫ ꯊꯥꯖꯅ ꯂꯩꯁꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯗꯨꯀꯥꯟ ꯂꯩꯕ ꯑꯗꯣꯝꯗ ꯆꯪꯉꯛꯇꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯊꯥꯖ ꯃꯁꯥꯗꯨ ꯅꯤꯛꯄ ꯍꯧꯔꯛꯏ, ꯃꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯖꯦꯛꯅ ꯃꯉꯣꯟꯗ ꯃꯤꯅꯝꯂꯦ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯔꯤꯕꯅꯤ꯫ ꯊꯥꯖꯅ ꯀꯞꯄꯗꯨ ꯎꯔꯒ ꯂꯩꯁꯥꯅ "ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤ ꯀꯞꯄꯤꯅꯣ?" ꯊꯥꯖ ꯀꯞꯅ ꯀꯞꯅ "ꯍꯧꯖꯤꯛꯀꯤꯗꯨ ꯖꯦꯛꯅꯦ." ꯂꯩꯁꯥ ꯉꯛꯅ "ꯑꯩꯃ, ꯖꯦꯛ ꯍꯥꯏꯗꯨꯔꯣ? ꯑꯩꯅ ꯗꯥꯔꯨꯀꯤꯒ ꯃꯁꯛ ꯃꯥꯟꯅꯩ ꯈꯜꯂꯤꯅꯦ, ꯑꯗꯨꯒ ꯅꯪꯅ ꯀꯞꯄꯤꯗꯨꯅ ꯀꯩꯒꯤ?" "ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯃꯤꯅꯝꯕ, ꯃꯍꯥꯛ ꯁꯨꯇꯤ ꯊꯣꯔꯛꯑꯒ ꯑꯩꯉꯣꯟꯗ ꯐꯥꯎ ꯊꯣꯔꯛꯑꯦ ꯍꯥꯏꯗꯕ, ꯑꯁꯤꯅꯅꯦ ꯃꯥꯅ ꯇꯣꯟꯗ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯒꯅꯨ ꯍꯥꯏꯔꯤꯕꯁꯦ." ꯂꯩꯁꯥꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯐꯣꯟꯗ ꯂꯧꯊꯣꯛꯂꯒ ꯔꯣꯀꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ "ꯍꯜꯂꯣ ꯗꯥꯔꯨꯀꯤ, ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯂꯩꯌꯦ꯫ ꯅꯪꯒꯤ ꯗꯨꯀꯥꯟꯗꯨ ꯀꯥꯏꯗꯅꯣ?" "ꯅꯪ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯑꯩ ꯊꯣꯔꯛꯀꯦ." "ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯌꯣꯟꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯌꯦ." "ꯑꯣ, ꯂꯥꯛꯀꯦ, ꯂꯩꯔꯝꯃꯣ." ꯐꯣꯟꯗꯣ ꯄꯥꯏꯅ ꯄꯥꯏꯅ ꯔꯣꯀꯤꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ?" ꯂꯩꯁꯥꯅ "ꯆꯠꯂꯅꯤ, ꯀꯩꯅꯣꯝꯇꯗꯤ ꯆꯥꯈꯤꯁꯤꯗꯅ." "ꯑꯗꯨ ꯇꯣꯛꯈꯣ, ꯗꯥꯁꯦ ꯁꯤꯗ ꯂꯩꯕ꯭ꯔꯥ ꯑꯥꯗ ꯂꯩꯕ꯭ꯔꯥ?" ꯂꯩꯁꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯔꯣꯀꯤ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕ ꯐꯥꯎꯏ꯫ "ꯀꯩꯗꯧꯔꯒꯦ? ꯑꯁꯦꯡꯕꯗꯨꯗ ꯍꯥꯏꯔꯣ ꯗꯥꯔꯨꯀꯤ." ꯁꯤꯡꯗꯧ ꯁꯤꯡꯂꯕ ꯔꯣꯀꯤꯅꯤ꯫ "ꯉꯁꯥꯏ ꯂꯥꯛꯄꯅꯤ, ꯑꯗꯣ ꯃꯥꯅꯗꯤ ꯍꯌꯦꯡꯁꯦ ꯃꯈꯣꯏꯗ ꯆꯠꯂꯒ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯅꯤ ꯍꯥꯏꯕꯅꯤ꯫ ꯊꯦꯡꯅꯩꯔꯣ?" ꯋꯥꯈꯜ ꯋꯥꯖꯔꯨꯔꯕ ꯊꯥꯖꯗꯨ ꯇꯞꯅ ꯅꯣꯛꯆꯔꯛꯏ꯫ "ꯑꯩꯌꯥ, ꯑꯩꯅꯗꯤ ꯂꯥꯟꯅ ꯂꯧꯔꯦ." ꯔꯣꯀꯤꯅ "ꯊꯦꯡꯅꯕ꯭ꯔꯣ?" ꯊꯥꯖꯅ "ꯃꯥꯅꯗꯤ ꯎꯈꯤꯗꯦ, ꯑꯩꯅ ꯎꯍꯧꯕꯅꯤ." ꯃꯃꯥꯟꯅꯕꯤ ꯈꯔꯅ "ꯚꯥꯏ ꯂꯥꯛꯑꯣ, ꯉꯥꯏꯅꯍꯧꯔꯦ." ꯅꯨꯄꯤ ꯑꯅꯤꯃꯛ "ꯑꯍꯣꯏ ꯂꯥꯛꯑꯒꯦ, ꯗꯥꯔꯨꯀꯤ ꯆꯠꯂꯨꯈꯤꯒꯦ." "ꯑꯧ." ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯔꯣꯀꯤ ꯄꯟꯊꯕ ꯇꯧꯗꯅ ꯖꯦꯛꯇ ꯀꯣꯜ ꯇꯧꯖꯩ꯫ "ꯍꯜꯂꯣ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ?" "ꯁꯟꯁꯥ ꯀꯛꯐꯝꯗ." "ꯅꯄꯥꯗꯧꯔꯤꯔꯣ ꯑꯗꯨꯗ?" "ꯀꯔꯤꯅꯣ? ꯊꯥꯖꯒ ꯂꯩꯁꯥꯒꯅ ꯅꯪ ꯎꯈ꯭ꯔꯦ, ꯒꯙꯥ." ꯖꯦꯛ ꯉꯛꯅ "ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯩꯗꯧ ꯂꯥꯛꯏꯕ ꯀꯛꯆꯤꯡꯗꯗꯤ? ꯅꯪ ꯉꯥꯛꯇ ꯂꯥꯛꯏꯔꯣ?" "ꯅꯠꯇꯦ, ꯀꯣꯂꯦꯖꯀꯤ ꯄꯤꯛꯅꯤꯛ ꯆꯠꯄꯅꯦ." ꯖꯦꯛ ꯁꯥꯎꯔꯒ "ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯍꯥ? ꯆꯠꯂꯣ ꯍꯥꯏꯗ ꯅꯇꯨꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯣ? ꯏꯇꯨꯅ ꯍꯥꯏꯔꯛꯑꯗꯤ ꯈꯪꯉꯣꯏꯗ꯭ꯔꯣ? ꯅꯪ ꯁꯣꯏꯔꯛꯄꯗꯤ ꯌꯥꯏꯗꯅ." ꯑꯁ, ꯑꯩꯗꯤꯕ ꯃꯊꯥꯁꯦ ꯑꯔꯣꯏꯕꯤꯗ ꯁꯥꯗꯣꯔꯤ꯫ "ꯑꯩꯅ ꯐꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤ, ꯉꯁꯤ ꯂꯥꯛꯄꯅꯤ, ꯊꯥꯖꯗ ꯍꯌꯦꯡ ꯆꯠꯂꯒ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯒꯦꯅ ꯍꯥꯏꯗꯕꯅꯤ ꯍꯥꯏꯈꯤꯕꯅꯤ." ꯖꯦꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ꯫ "ꯑꯣ ꯊꯦꯡꯛꯁ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦ. ꯑꯗꯣ ꯁꯔꯄ꯭ꯔꯥꯏꯖꯀ ꯂꯥꯏꯔꯤ, ꯅꯇꯨꯗ ꯑꯝꯇ ꯐꯣꯟ ꯇꯧꯖꯧ, ꯑꯗꯨꯒ ꯇꯣꯟꯗ ꯍꯥꯏꯗꯅꯕ ꯑꯝꯇ ꯍꯥꯏꯖꯍꯧ." "ꯑꯁ, ꯑꯗꯨꯒꯤꯗꯨꯕꯨꯗꯤ ꯍꯥꯏꯔꯤꯗ, ꯑꯩꯅ ꯍꯥꯏꯒꯅꯨ ꯍꯥꯏꯈꯤꯕꯅꯤ." ꯕꯁ ꯃꯅꯨꯡꯗꯅꯤ ꯊꯥꯖꯅ ꯇꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ꯫ ꯊꯥꯖꯅ "ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯒꯦ ꯁꯤꯅꯤ. ꯑꯗꯨꯒꯗꯤ ꯗꯥꯔꯨꯀꯤꯅ ꯉꯁꯥꯏ ꯂꯥꯛꯄꯅꯤ, ꯍꯌꯦꯡ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯕ ꯆꯠꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯏ." ꯇꯣꯟꯗꯤ ꯉꯛꯄꯗ ꯂꯣꯏꯔꯤ꯫ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯗꯥꯁꯦ ꯎꯠꯂꯛꯑꯦ ꯍꯥꯏꯕ?" "ꯍꯣꯏꯃꯤ, ꯃꯥꯅꯗꯤ ꯅꯪꯉꯣꯟꯗꯁꯨ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯤ ꯍꯥꯏꯕꯁꯦ ꯇꯝꯊꯣꯛꯀꯅꯨ ꯍꯥꯏꯌꯦ. ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯑꯅꯤꯃꯛꯇ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯗꯧ ꯃꯥꯜꯂꯤꯉꯣ." ꯇꯣꯟ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯆꯩ꯫ "ꯚꯥꯏ, ꯑꯩ ꯁꯣꯝꯗ ꯌꯥꯗ꯭ꯔꯦ, ꯊꯝꯃꯒꯦ." "ꯑꯍꯣꯏ ꯍꯣꯏ."
ꯐꯣꯟꯗ ꯊꯝꯈꯤꯕꯒ ꯇꯣꯟ ꯄꯟꯊꯕ ꯇꯧꯗꯅ ꯖꯦꯛꯇ ꯐꯣꯟ ꯇꯧꯖꯩ꯫ ꯖꯦꯛ ꯆꯠꯅ ꯆꯠꯅ ꯐꯣꯟꯗꯨ ꯌꯦꯡꯉꯤ꯫ ꯑꯣ 6 ꯁꯣꯔꯣꯛꯇꯨꯗ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯈꯥꯡꯂꯝꯃꯤ꯫